mayam bu khurumjari ngasi Manipuri mapi mayek online class asida aina takcha doriba mapi mayek sigi maming un mayam un habasi mayam khangbirangani un habasi khoigi bangla na hairagana chamra haire adugaidi midiron da hairagana un sa haina si mathakis si ba khoina un ko adugi undugagi hakchang kayatagi lauba un haibase si un si laujaraga ikhogi mayek mapi mayek si sajabani asi bangla bornomala da un si ikhoi khonthok ani pui haibadi rashau amana dirghau rashau amashum dirghau ani si mayam yeng tabise hajik unnasi step kaya na ibano aduga khonthok ani ga loinana jangna haibadi yangna khangbinarasi un asigi unnasi ijerake bangla bornomalana rashau dirghau anisi un ashmaina tawnani asigi un asi stroke kaya na ibano haibase koi jingbinarasi ahamba maktada ai stroke se thugai rake amkhatani oidoiba step se stroke se adubu ai kadom dei lakpano haide hana ding hange stroke ti amakhatang oidoini aduga unsi kadom dei lakpano haibado mayam da ding smai lakani smai lakani adugi makhada ashonda kothara ani smai asibola ani lani smai daraga shonde lani shin adugi makhada asi smai la ani asigi mami un one step down mayam yang view unnasi step kaya na ibano adugi makhada aina un asigi unnasigi khonthok si amana unna upa amana unna ushon asinatana su khonthok mayam lei asiga loina na ngasigi mapi mayek online class ase matang asida losinjere aigi YouTube channel Hairol Bidi haibadi online class tawjariba Hairol Bidi asibu mayamna nusibiduna like to share to aduga subscribe to mayamgi like share amashum subscribe amana aigi online class asi ataisu phajahanbagi inot hapini haibasi aigi achet pathajabani mayam bamu